ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ, ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯖꯔꯨꯕ ꯈꯪꯅꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯂꯣꯏꯅ ꯐꯩ, ꯂꯣꯏꯅꯕ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯕꯁꯨ ꯂꯧꯊꯨꯞ ꯂꯧꯀꯣꯏ ꯂꯩꯇꯅ ꯇꯥꯟꯅꯕ ꯌꯥꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯂꯤꯕ ꯃꯧꯁꯤꯡꯁꯦ ꯑꯔꯥꯞꯄꯁꯨ ꯀꯌꯥꯅꯤ, ꯑꯅꯛꯄꯁꯨ ꯀꯌꯥꯅꯤ꯫ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯈꯣই ꯃꯌꯥꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯂꯣꯏꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯇꯥ ꯃꯦꯖꯣꯔ ꯍꯣꯏꯗ ꯆꯠꯂꯨꯏ꯫ ꯇꯥꯗꯗꯨ ꯌꯥꯝꯅ ꯐꯩ, ꯃꯥꯒꯤ ꯅꯨꯄꯤ ꯏꯆꯦ ꯇꯥꯊꯣꯠꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ꯫ ꯇꯥ ꯃꯦꯖꯣꯔꯒ ꯏꯆꯦ ꯇꯥꯊꯣꯠꯀꯒꯤ ꯃꯆꯥ 3 ꯄꯣꯛꯏ꯫ 2ꯅ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯇꯥꯗ ꯑꯃꯗꯤ ꯏꯆꯦꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯜꯂꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯌꯥꯝꯅ ꯐꯩ꯫ ꯇꯥꯗꯁꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩ, ꯆꯦꯛ ꯁꯨꯕꯒꯤ ꯃꯤꯁꯇ꯭ꯔꯤꯁꯨ ꯑꯣꯏ, ꯑꯗꯨꯒ ꯒꯥꯔꯤ ꯁꯦꯝꯕꯁꯨ ꯌꯥꯝꯅ ꯍꯩ꯫ ꯃꯁꯥꯒꯤ ꯋꯥꯛꯁꯣꯞꯁꯨ ꯍꯥꯡꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯀꯌꯥꯁꯨ ꯁꯦꯝꯃꯤ꯫ ꯏꯆꯦ ꯇꯥꯊꯣꯠꯁꯨ ꯇꯥꯗꯅ ꯁꯨꯕꯗ ꯉꯥꯏꯗꯦ, ꯐꯤ ꯁꯥꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯌꯨꯝꯗ ꯉꯥꯅꯨ ꯌꯦꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯁꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯇꯥ ꯃꯦꯖꯣꯔꯅ "ꯏꯕꯦꯝꯃ, ꯉꯔꯥꯡꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯇꯣꯝꯆꯧ ꯃꯇꯩ ꯃꯅꯥꯎꯁꯦ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯕꯅꯤ꯫ ꯃꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯁꯨ ꯏꯊꯥ ꯊꯥꯖꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯨ ꯅꯨꯡ ꯊꯛꯂꯒ ꯀꯞꯄꯒ ꯂꯥꯎꯕꯒ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯄꯔꯤꯡꯁꯦ ꯈꯔꯁꯨ ꯁꯥꯡꯉꯤꯗꯅ, ꯑꯩꯅ ꯍꯜꯂꯛꯄꯗꯨ ꯄꯪꯊꯦꯡꯗꯤ ꯊꯦꯡꯕ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯗꯤ ꯇꯥꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ, ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯑꯩ ꯊꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯆꯦꯗ ꯍꯥꯏ, ꯃꯈꯥꯒꯤ ꯇꯣꯝꯆꯧꯗꯨ ꯃꯥꯜꯂꯤ, ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯆꯦꯅ ꯇꯣꯝꯆꯧꯗꯤ ꯍꯟꯗꯛꯇꯤ ꯌꯨꯒ ꯑꯃꯠꯇ ꯊꯛꯇ꯭ꯔꯕꯅꯤ, ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯕꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ "ꯇꯣꯝꯆꯧꯒꯤ ꯈꯣꯟꯖꯦꯜꯅꯤꯗ ꯇꯥꯔꯤꯕꯗꯨ" ꯍꯥꯏꯕꯗ ꯅꯆꯦꯅ "ꯐꯔꯦꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯪꯂꯁꯤ" ꯍꯥꯏꯕꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯄꯣꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯆꯦꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧꯗꯨ ꯃꯥꯗꯤ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯉꯟꯅ ꯇꯣꯝꯆꯧ ꯍꯣꯏꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗ ꯀꯞꯂꯤꯕꯗꯨ ꯇꯣꯝꯆꯧ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯆꯧꯅ "ꯏꯇꯩꯃ, ꯑꯩꯗꯤ ꯉꯔꯥꯡ ꯊꯕꯛꯁꯨ ꯆꯠꯇꯦ, ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯆꯥꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯆꯦꯅ "ꯅꯈꯣꯏꯒꯤ ꯇꯥꯗꯅꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯏ ꯍꯥꯏꯕꯗꯨꯗ ꯅꯣꯏꯗ ꯍꯪꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯇꯩꯃꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯂꯥꯛꯏ꯫ ꯃꯥꯅ ꯍꯦꯛ ꯌꯨꯝ ꯌꯧꯕꯒ ꯄꯥꯎꯁꯦ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯑꯩꯁꯨ "ꯀꯔꯤꯅꯣꯗ, ꯈꯣꯟꯖꯦꯜꯗꯨ ꯇꯣꯝꯆꯧꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤꯗ, ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯌꯨ ꯔꯥꯡ ꯊꯛꯇꯅ ꯋꯥꯈꯜꯁꯨ ꯆꯣꯏꯗꯦ", ꯑꯁꯨꯝꯅ ꯇꯥ ꯃꯦꯖꯣꯔꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩ ꯇꯨ ꯍꯥꯏꯐꯦꯠ ꯆꯨꯡꯈꯤ꯫ ꯑꯩꯅ ꯇꯥ ꯃꯦꯖꯣꯔꯗ "ꯈꯪꯗꯦꯅꯦ ꯇꯥꯗ, ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯖꯥꯠꯅꯣ, ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯈꯪꯒꯅꯤ" ꯍꯥꯏꯔꯒ ꯇꯥ ꯃꯦꯖꯣꯔꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯇꯥꯗ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯊꯧꯕ ꯒꯥꯔꯤ ꯃꯆꯥ ꯄ꯭ꯂꯦꯖꯔ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯗꯅ ꯆꯠꯊꯣꯛꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯇꯥꯗꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯖꯔꯛꯀꯦ ꯍꯥꯏꯒꯦꯅ ꯂꯥꯛꯆꯕꯅꯤ"꯫ ꯇꯥ ꯃꯦꯖꯣꯔꯅ "ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯆꯠꯂꯕꯁꯨ ꯅꯪꯒꯅꯤ, ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯝꯒꯦ" ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯒꯥꯔꯤ ꯃꯆꯥꯗꯣ ꯇꯥ ꯃꯦꯖꯣꯔ ꯍꯣꯏꯗ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯔꯦꯁꯇ ꯊꯕꯛ ꯇꯧꯏ꯫ ꯏꯇꯣꯝꯇ ꯈꯜꯂꯤ, ꯉꯁꯥꯏꯒꯤ ꯇꯥ ꯃꯦꯖꯣꯔꯒꯤ ꯋꯥꯔꯤꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯍꯜꯂꯛꯄꯒꯤ ꯃꯇꯝꯁꯤ ꯊꯤꯛ ꯅꯥꯏꯗꯦ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯄꯨꯡ 12 ꯇꯥꯕꯁꯨ ꯌꯥꯎꯏ, ꯅꯣꯡꯃꯅ ꯍꯦꯛ ꯉꯟꯕꯁꯨ ꯌꯥꯎꯏ꯫ ꯀꯔꯤꯕꯨ ꯑꯣꯏꯒꯗꯣꯏꯅꯣ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯉꯁꯥꯏ ꯁꯦꯝꯕ ꯆꯠꯈꯤꯕ ꯒꯥꯔꯤꯗꯨ ꯁꯦꯝꯂꯕ ꯃꯇꯨꯡ ꯊꯧꯔꯒ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ
ꯇꯥꯃꯦꯟꯖꯣꯔꯁꯤꯗꯤ ꯍꯩꯗꯤ ꯍꯩꯖꯥꯠꯅꯤ, ꯌꯥꯔꯦꯅꯦ ꯒꯥꯔꯤꯁꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯅꯪ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯁꯤꯜꯂꯣ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯗꯨꯅ ꯃꯥꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯉꯁꯥꯏ ꯇꯥꯃꯦꯟꯖꯣꯔꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗꯨ ꯃꯉꯣꯟꯗ ꯂꯤꯈꯤ꯫ ꯑꯩꯅ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯔꯒꯗꯤ ꯍꯜꯂꯛꯎ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯅꯪꯁꯤꯃ ꯑꯣꯟꯊꯣꯛꯅ ꯊꯥꯖꯒꯟꯈ꯭ꯔꯦ꯫ ꯇꯣꯝꯆꯧ ꯍꯥꯏꯕ ꯑꯉꯥꯡꯗꯨ ꯅꯪꯅ ꯃꯁꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅ ꯌꯨ ꯊꯛꯂꯒ ꯀꯞ ꯂꯥꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯅꯨꯄꯤꯗꯒ ꯂꯤꯔꯨꯅꯨ, ꯅꯪꯗꯨꯝ ꯑꯉꯥꯎꯕ ꯇꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯅꯠꯇꯦ ꯅꯨꯄꯥ, ꯃꯣꯏꯒꯤ ꯏꯆꯦꯗꯨꯅ ꯆꯠꯂꯨꯔꯒ ꯍꯪꯂꯨꯕꯗ ꯃꯥꯗꯤ ꯅꯨꯃꯤꯠꯇꯣ ꯉꯟꯅ ꯇꯨꯝꯂꯦ ꯍꯥꯏꯔꯛꯏ ꯍꯥꯏ, ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯔꯦꯁꯦ ꯑꯩ ꯊꯦꯡꯂꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯑꯩꯒꯤ ꯕꯦꯒꯇꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ, ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯒꯨꯂꯤꯗꯨꯒ ꯄꯥꯏꯔꯛꯎ, ꯑꯗꯨ ꯑꯃꯨꯛ ꯀꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯥꯒꯤ ꯄꯣꯠꯁꯤꯡ ꯄꯤꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝꯒꯤ ꯑꯆꯥꯏꯕ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯇꯨꯅ ꯃꯤꯒꯤ ꯐꯅꯦꯛ ꯇꯥꯏꯅꯕ ꯄꯤꯔꯝꯕ ꯑꯗꯣ ꯑꯃꯨꯛꯇ ꯇꯥꯏꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯦꯆꯤꯟ ꯄꯥꯏꯗꯨꯅ ꯐꯤ ꯇꯥꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯅꯣꯡ ꯆꯤꯐꯦꯠ ꯇꯥꯕ ꯑꯁꯤꯅꯔ ꯈꯪꯗꯦ, ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯊꯕꯛ ꯆꯠꯄ ꯂꯦꯞꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯋꯥꯡꯒꯤ ꯏꯅꯝꯃ ꯆꯥꯎꯕꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃ ꯇꯥꯏꯕꯤꯌꯨ ꯄꯤꯔꯝꯕ ꯑꯗꯣ ꯇꯥꯏꯔꯝꯃꯤ꯫ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯗꯨ ꯇꯥꯏꯕ ꯂꯣꯏꯔꯦ, ꯑꯩꯅ ꯍꯦꯛꯇ ꯊꯤꯟꯕꯤꯔꯒꯦ ꯈꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯏꯅꯝꯃ ꯆꯥꯎꯕꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯏ꯫ ꯑꯩꯅ ꯏꯅꯝꯃꯒꯤ ꯐꯤꯁꯦ ꯊꯤꯟꯕꯤꯒꯦ ꯇꯧꯕꯅꯤ, ꯏꯅꯝꯃ ꯂꯥꯛꯄꯅ ꯍꯥꯜꯂꯦ, ꯂꯥꯛꯑꯣ ꯐꯝꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯏꯅꯝꯃ ꯆꯥꯎꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯥꯅ ꯁꯨꯗꯕ ꯊꯕꯛꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯗꯔꯝꯗ ꯐꯤ ꯍꯧꯕ ꯑꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯏꯅꯝꯃ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ಲಿಬಿರಕ್ಕಿ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯊꯕꯛ ꯆꯠꯇꯕ ꯑꯣꯏꯕꯅ ꯏꯅꯝꯃꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯇꯥꯔꯝꯃꯤ꯫ ꯏꯅꯝꯃꯅ ꯃꯈꯥ ꯇꯥꯔꯛꯏ, ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯆꯠꯂꯨꯕꯅꯤ꯫ ꯃꯃꯥꯗꯣ ꯈꯔꯗꯤ ꯐꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯆꯥꯔꯒ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯈꯔ ꯍꯦꯜꯂꯒ ꯌꯧꯔꯛꯑꯦ꯫ ꯃꯣꯏꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯤ, ꯏꯆꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯇꯥꯕꯅꯤ, ꯑꯗꯨꯒꯗꯤ ꯃꯈꯥ ꯊꯪꯕ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯇꯣꯝꯆꯧꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯀꯞꯄ ꯇꯥꯏ꯫ ꯀꯔꯤ ꯊꯣꯛꯄ ꯖꯥꯠꯅꯣ, ꯃꯥꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯀꯞ ꯂꯥꯎꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯇꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯦꯛ ꯇꯧꯕꯅꯤ, ꯃꯉꯥꯎ ꯊꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯗ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ, ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯪꯕꯤꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣꯅ ꯅꯣꯡ ꯉꯥꯜꯂꯒ ꯆꯠꯂꯒ ꯍꯪꯂꯨꯕꯗ ꯇꯣꯝꯆꯧꯗꯤ ꯃꯄꯥꯟ ꯊꯣꯛꯇꯦ, ꯌꯨꯁꯨ ꯊꯛꯇ꯭ꯔꯦ, ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯂꯝꯕꯗꯒꯤ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯇꯨꯝꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯣꯝꯆꯧꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯣꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯩꯅ ꯏꯅꯝꯃ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯥꯒꯤ ꯇꯥꯃꯦꯟꯖꯣꯔꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯇꯣꯝꯆꯧ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯥꯗꯤ ꯉꯟꯅ ꯇꯨꯝꯂꯦ ꯍꯥꯏꯔꯛꯈꯤ ꯍꯥꯏ꯫ ꯏꯅꯝꯃꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ, ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯅꯝꯃꯅ ꯏꯕꯦꯝꯃ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯇꯥꯔꯦ, ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯝꯂꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯇꯥꯏꯕ ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯇꯥꯃꯦꯟꯖꯣꯔꯅ ꯍꯥꯏꯕ ꯑꯗꯨꯒ ꯏꯅꯝꯃꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯃꯥꯟꯅꯕ ꯑꯗꯨꯗ ꯑꯩꯗꯤ ꯀꯤꯕꯅ ꯅꯨꯃꯤꯗꯥꯡꯗꯤ ꯃꯄꯥꯟꯕꯨ ꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯈꯨꯝꯂꯝꯗꯦ, ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯤ, ꯋꯥꯈꯜ ꯑꯃꯗꯤ ꯇꯔꯪ ꯆꯠꯂꯤ꯫
ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯐꯥꯟꯁꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯑꯩꯕꯨ ꯀꯧꯔꯛꯏ꯫ "ꯅꯨꯄꯤ, ꯅꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯑꯩꯅ ꯇꯣꯝꯆꯧ ꯈꯣꯏꯗ ꯆꯠꯂꯒ ꯍꯪꯂꯨꯕꯅꯤ꯫ ꯉꯁꯤꯗꯤ ꯇꯣꯝꯆꯧ ꯃꯁꯥꯗ ꯃꯤ 2-3ꯅ ꯁꯨꯝ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯁꯥꯗ ꯀꯤꯕꯁꯨ ꯐꯥꯎꯔꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯃꯥꯒꯤꯁꯤ ꯇꯁꯦꯡꯅ ꯃꯥꯅ ꯀꯞꯄ ꯅꯠꯇꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯗꯨꯅꯤ, ꯃꯥꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯦ, ꯌꯨ ꯅꯨꯡ ꯊꯛꯂꯒꯇ ꯇꯧꯕꯅꯤ, ꯌꯨꯁꯨ ꯊꯛꯇ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯗꯤ ꯆꯨꯝꯂꯝꯕ ꯌꯥꯏ꯫ ꯀꯔꯤꯅꯣ ꯍꯟꯗꯛꯀꯤ ꯃꯇꯧꯁꯤ? ꯑꯁꯨꯛ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯁꯦ ꯑꯁꯨꯝꯅ ꯑꯃꯨꯛꯇꯗꯤ ꯇꯧꯗ꯭ꯔꯤ, ꯑꯗꯨꯒ ꯇꯥꯕꯁꯨ ꯇꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯆꯃꯝꯅꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5ꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯈꯨꯔꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯕ ꯑꯃ ꯂꯩ꯫ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯊꯣꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯃꯈꯥꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯄ ꯕꯨꯂꯦꯠ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯖꯤꯟꯗꯨꯅ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯊꯦꯡꯅꯕꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥ ꯋꯥ लाउꯅꯕ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯌꯥꯝꯅ ꯈꯔ ꯊꯤꯅ ꯁꯣꯛꯏ ꯍꯥꯏꯅ ꯇꯝꯂꯛꯏ꯫ ꯑꯩ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯏ꯫ ꯀꯔꯤ ꯃꯇꯧꯅꯣ ꯈꯜꯂꯨꯕꯗ ꯉꯁꯤ 4-5ꯅꯤ ꯃꯃꯥꯡꯒꯤ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯃꯊꯪ ꯂꯥꯛꯄ ꯂꯦꯞꯂꯝꯗꯦ꯫ "ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯀꯃꯥꯏ ꯇꯧꯔꯤꯅꯣ?" ꯑꯃꯒ ꯍꯪꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥ ꯃꯦꯖꯣꯔꯒꯤ ꯏꯆꯦꯗꯨꯅ ꯋꯥꯔꯤꯗꯨ ꯃꯊꯪ ꯂꯤꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅꯈꯤ ꯑꯗꯨꯒ ꯑꯀꯤ ꯇꯨꯖꯨꯡꯁꯨ ꯄꯣꯛꯅꯈꯤ꯫ ꯏꯆꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯦ ꯊꯣꯛꯀꯗꯕ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯁꯈꯤꯅꯥ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯗꯁꯥꯗꯣ ꯑꯍꯜ ꯂꯃꯟꯗ ꯑꯣꯏꯔꯕꯗꯤ ꯈꯔ ꯐꯩ, ꯑꯗꯨꯁꯨ ꯅꯠꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯏꯕ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ" ꯍꯥꯏꯅ ꯏꯆꯦꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯆꯦꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯑꯋꯥꯡꯒꯤ ꯏꯅꯝꯃ ꯆꯥꯎꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯁꯤꯒꯨꯝꯕ ꯗꯁꯥꯁꯦ ꯂꯥꯛꯀꯗꯕ ꯑꯁꯤꯅ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯈꯪꯍꯜꯂꯤꯕ, ꯃꯤ 4-5ꯗꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯁꯤ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯍꯪꯂꯒ ꯇꯧꯕ ꯌꯥꯕ ꯇꯧꯍꯧꯔꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯐꯝ ꯈꯪꯗꯅ ꯀꯞꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣই ꯃꯌꯥꯝꯅ ꯋꯥꯔꯤꯅꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫